ꯑꯍꯥꯟꯕꯃꯛꯇꯗ ꯂꯦꯝꯃꯉꯣꯝꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯆꯦꯅꯦꯜ ꯑꯁꯤꯗ ꯑꯏꯕ ꯅꯤꯇꯦꯁ ꯅꯍꯥꯈꯣꯝꯒꯤ ꯃꯔꯨꯞꯀꯤ ꯅꯨꯡꯁꯤꯕ ꯍꯥꯏꯅ ꯃꯤꯡꯊꯣꯟꯖꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯥꯕ, ꯖꯣꯟ ꯑꯃꯁꯨꯡ ꯂꯨꯋꯥꯡ ꯃꯈꯣꯏ ꯑꯍꯨꯝ ꯈꯨꯡꯒꯪ ꯂꯩꯀꯥꯏ ꯑꯃꯠꯇꯗꯒꯤ ꯃꯔꯨꯞ ꯉꯥꯛꯇꯅꯤ꯫ ꯂꯨꯋꯥꯡꯗꯤ ꯈꯥꯕ ꯑꯃꯁꯨꯡ ꯖꯣꯟꯗꯒꯤ ꯃꯍꯩ ꯃꯁꯤꯡ ꯍꯩꯕ ꯌꯥꯝꯅ ꯍꯦꯜꯂꯝꯃꯤ꯫ ꯑꯃꯗꯤ ꯂꯨꯋꯥꯡꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯤ ꯁꯤꯟꯃꯤ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯒ ꯖꯣꯟ ꯑꯃꯗꯤ ꯈꯥꯕꯒꯤ ꯃꯃꯥ ꯃꯄꯥꯗꯤ ꯁꯦꯜ ꯊꯨꯝ ꯌꯥꯝꯅ ꯄꯥꯏꯔꯕ ꯁꯔꯀꯥꯔꯒꯤ ꯐꯝ ꯑꯃꯃꯝꯁꯨ ꯄꯥꯏꯔꯕ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯌꯥꯝꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯃꯍꯩ ꯃꯁꯤꯡꯁꯨ ꯁ꯭ꯀꯨꯜ ꯑꯃꯠꯇꯗ ꯔꯨꯝ ꯑꯃꯠꯇꯗ ꯄꯨꯜꯂꯤ꯫ ꯃꯈꯣꯏ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ 9 ꯈꯛꯇꯃꯛ ꯇꯝꯂꯤ꯫ ꯖꯣꯟꯅ, "ꯂꯨꯋꯥꯡ, ꯑꯣ ꯂꯨꯋꯥꯡ", ꯂꯨꯋꯥꯡ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯞ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ "ꯍꯩꯃꯥ, ꯏꯇꯥꯎ, ꯅꯪ ꯂꯥꯛꯑꯕꯣ? ꯆꯪꯉꯣ ꯀꯩꯅꯣ, ꯑꯩ ꯁꯠ ꯂꯣꯏꯁꯤꯜꯂꯛꯈꯤꯒꯦ." ꯖꯣꯟꯅ, ꯂꯣꯏꯁꯤꯜꯂꯛꯑꯣ ꯁꯠ꯫ ꯄꯨꯡꯁꯦ 7 ꯍꯦꯜꯂꯕꯅꯤꯅ ꯑꯣꯖꯥꯅ ꯊꯦꯡꯕꯒꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯂꯦꯞꯍꯟꯕꯗꯣ ꯑꯁ ꯑꯩ ꯍꯩꯅꯗꯦꯕ꯫ "ꯍꯣꯏ ꯏꯇꯥꯎ." ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯂꯨꯋꯥꯡ ꯆꯥꯛꯈꯨꯝꯂꯣꯝꯗ ꯌꯥꯝꯅ ꯊꯨꯅ ꯆꯪꯈꯤ꯫ ꯃꯗꯨꯗ ꯖꯣꯟꯁꯨ ꯃꯇꯨꯡ ꯏꯟꯅꯔꯛꯇꯨꯅ ꯍꯪꯂꯛꯏ, "ꯀꯥꯏꯗꯅꯣ ꯏꯇꯥꯎ? ꯐꯤꯔꯣꯜ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯔꯒ ꯑꯃꯨꯛ ꯆꯥꯛꯈꯨꯝ ꯆꯪꯉꯤꯗꯨꯅ?" ꯂꯨꯋꯥꯡꯅ, "ꯏꯇꯥꯎ, ꯑꯩ ꯆꯥꯛ ꯊꯣꯡꯂꯝꯕꯅꯦ, ꯂꯣꯏꯔꯦ, ꯃꯗꯨ ꯑꯝꯇ ꯊꯥꯡꯊꯔꯝꯒꯦꯅ ꯇꯧꯔꯝꯕꯅꯦ." "ꯍꯣꯏ, ꯈꯔ ꯊꯨꯔꯣꯀꯣ." ꯂꯨꯋꯥꯡ ꯆꯥꯛ ꯑꯗꯨ ꯊꯥꯡꯊꯔꯝꯂꯒ ꯌꯥꯝꯅ ꯊꯨꯅ ꯁ꯭ꯀꯨꯜꯒꯤ ꯌꯨꯅꯤꯐꯣꯔꯝ ꯑꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯁ꯭ꯀꯨꯜ ꯆꯠꯅꯕꯒꯤꯗꯃꯛ ꯊꯣꯛꯂꯛꯏ꯫ ꯂꯨꯋꯥꯡꯅ ꯌꯨꯝ ꯑꯗꯨꯕꯨ ꯁꯣ ꯂꯣꯟꯁꯤꯜꯂꯗꯨꯅ ꯃꯈꯣꯏꯒꯤ ꯈꯪꯅꯕ ꯃꯐꯝ ꯑꯃꯗ ꯁꯣ ꯑꯗꯨ ꯊꯝꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯖꯣꯟꯅ, "ꯏꯇꯥꯎ, ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯃꯤꯁꯦ ꯀꯩꯅꯣ, ꯅꯣꯏꯒꯤ ꯏꯃꯥꯍꯣꯏꯗꯤ ꯀꯗꯥꯏꯅꯣ? ꯀꯥꯏ ꯆꯠꯈꯤꯒꯦ?" ꯂꯨꯋꯥꯡꯅ, "ꯏꯃꯥꯍꯣꯏꯗꯤ ꯃꯤꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯈꯤ, ꯍꯜꯂꯛꯇꯧꯕ ꯋꯥꯠꯂꯤꯌꯦ, ꯆꯠꯁꯤ ꯂꯥꯛꯑꯣ ꯏꯇꯥꯎ." "ꯑꯣ ꯍꯣꯏ, ꯆꯠꯂꯁꯤ ꯏꯇꯥꯎ." ꯃꯈꯣꯏ ꯑꯅꯤ ꯆꯠꯅ ꯁꯨꯝ ꯋꯥꯔꯤ ꯁꯥꯏ꯫ ꯂꯨꯋꯥꯡꯅ, "ꯑꯗꯨ ꯏꯇꯥꯎ ꯈꯥꯕꯗꯤ?" ꯖꯣꯟꯅ, "ꯍꯣ, ꯃꯥꯗꯤꯅꯦ ꯂꯥꯛꯑꯔꯣꯏ, ꯑꯩꯅ ꯍꯧꯕ ꯆꯠꯄꯗ ꯃꯃꯥꯡꯒ ꯈꯠꯅꯍꯧꯕꯅꯤ." ꯂꯨꯋꯥꯡꯅ, "ꯀꯩꯒꯤ ꯈꯠꯅꯍꯧꯔꯤꯕ?" "ꯍꯣ, ꯃꯣꯏ ꯃꯃꯥꯗꯅꯦ ꯐꯣꯟ ꯑꯇꯥꯡꯕ ꯑꯃ ꯂꯩꯕꯤꯌꯣ ꯍꯥꯏꯕ, ꯑꯗꯨꯗ ꯃꯣꯏ ꯃꯃꯥꯅꯅꯦ ꯀꯣꯟꯅ ꯂꯩꯁꯤ ꯍꯥꯏꯕꯒꯤ." ꯖꯣꯟꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯨꯋꯥꯡꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯂꯨꯋꯥꯡꯅ, "ꯐꯣꯟ ꯑꯇꯥꯡꯕ." ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯂꯨꯋꯥꯡꯅ ꯉꯔꯥꯡ ꯃꯃꯥꯗ, "ꯏꯃꯥ, ꯆꯦꯡꯁꯦ ꯍꯌꯦꯡ ꯑꯌꯨꯛ ꯐꯥꯎꯇꯒꯤ ꯉꯥꯏꯔꯦ. ꯏꯃꯥꯅ ꯍꯌꯦꯡ ꯊꯕꯛ ꯍꯜꯂꯛꯄꯗ ꯆꯦꯡ ꯂꯩꯔꯛꯑꯣ." ꯑꯁꯤ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯖꯣꯟꯅ, "ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ?" ꯂꯨꯋꯥꯡꯅ, ꯀꯩꯁꯨ ꯇꯧꯗꯤꯌꯦ, ꯑꯩ ꯋꯥꯈꯜ ꯑꯃꯗ ꯉꯥꯏꯍꯥꯛ ꯂꯩꯔꯨꯔꯦ. ꯁ꯭ꯀꯨꯜ ꯌꯧꯔꯦ, ꯆꯪꯂꯁꯦ." "ꯍꯣꯏ ꯏꯇꯥꯎ, ꯆꯪꯂꯁꯦ." ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯈꯥꯕꯅ ꯃꯥꯒꯤ ꯐꯣꯟ ꯂꯩꯅꯕꯒꯤꯗꯃꯛ ꯃꯣꯏꯒꯤ ꯏꯃꯨꯡꯒꯤ ꯄꯣꯠꯆꯩꯁꯤꯡꯗꯨ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯆꯈꯥꯏꯔꯦ꯫ ꯈꯥꯕꯅ, "ꯏꯃꯥ, ꯑꯩꯒꯤ ꯐꯣꯟꯗꯣ ꯀꯩꯗꯧꯉꯩ ꯂꯩꯒꯦ ꯍꯥꯏꯕꯅꯣ?" ꯈꯥꯕꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯂꯛꯁꯃꯤꯅ ꯈꯨꯝꯂꯛꯏ, "ꯅꯃꯥꯟꯅꯕꯁꯤꯡꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯅ ꯆꯠꯅꯔꯤ. ꯅꯪꯅ ꯍꯧꯖꯤꯛꯇꯒꯤ ꯐꯣꯟ ꯄꯥꯏꯔꯒ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ?" "ꯑꯩꯗꯤ ꯑꯗꯨꯗ ꯀꯔꯤꯝꯇ ꯈꯪꯗꯦ. ꯑꯩꯒꯤ ꯐꯣꯟꯗꯣ ꯍꯦꯛ ꯂꯩꯇ꯭ꯔꯕ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ." ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯈꯥꯕ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯌꯥꯝꯅ ꯊꯨꯅ ꯆꯪꯁꯤꯟꯈꯤꯗꯨꯅ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯑꯔꯩꯕꯤ ꯊꯥꯗꯨꯅ ꯀꯥꯎꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯈꯥꯕꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯆꯟꯗ꯭ꯔꯁꯨ ꯊꯕꯛ ꯍꯜꯂꯛꯄꯒꯤ ꯏꯃꯨꯡꯗ ꯍꯦꯛ ꯆꯪꯉꯛꯄꯗ ꯃꯆꯥꯅꯨꯄꯥꯅ ꯊꯣꯡ ꯀꯥꯎꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯕ, ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯟꯗꯕ ꯆꯟꯗ꯭ꯔꯅꯤ꯫ ꯃꯆꯥ ꯁꯥꯎꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯗꯨꯅ ꯆꯟꯗ꯭ꯔꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯂꯛꯁꯃꯤꯗ ꯍꯥꯏꯔꯛꯏ, "ꯍꯩ, ꯀꯩꯅꯣ ꯃꯈꯣꯜꯁꯦ? ꯅꯪ ꯑꯉꯥꯡꯗ ꯀꯔꯤ ꯍꯥꯏꯔꯨꯏ?" "ꯍꯣ, ꯅꯆꯥꯅꯨꯄꯥꯁꯦ ꯁ꯭ꯀꯨꯜꯒ ꯆꯠꯇꯕ ꯃꯈꯩ ꯃꯣꯕꯥꯏꯜ ꯂꯩꯌꯣꯅ ꯅꯤꯡꯉꯥꯏ ꯇꯧꯔꯤꯅꯤ. ꯑꯩꯅ ꯀꯣꯟꯅ ꯂꯩꯁꯦ ꯍꯥꯏꯔꯨꯕꯒꯤ ꯁꯥꯎꯔꯤꯕꯅꯤꯗꯅ." "ꯍꯦ, ꯑꯗꯨꯒꯤ ꯑꯣꯏꯔꯦ. ꯏꯆꯥꯒꯤ ꯃꯄꯥ ꯑꯩ ꯂꯩꯔꯤꯁꯤꯗꯤ. ꯆꯠꯂꯣ, ꯑꯉꯥꯡꯗꯣ ꯀꯧꯊꯣꯔꯛꯑꯣ." "ꯀꯔꯤꯅꯣ? ꯏꯆꯥꯁꯦ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯔꯤ, ꯍꯧꯖꯤꯛꯇꯒꯤ ꯃꯣꯕꯥꯏꯜ ꯄꯥꯏꯍꯜꯂꯒ ꯀꯔꯤ ꯇꯧꯗꯣꯏꯅꯣ?" "ꯑꯁ, ꯆꯠꯂꯣꯅꯦ, ꯀꯧꯊꯣꯔꯛꯎꯅꯦ." ꯂꯛꯁꯃꯤ ꯃꯥꯒꯤ ꯅꯨꯄꯥꯗ ꯁꯥꯎꯔꯞ ꯇꯧꯅ ꯃꯆꯤꯟ ꯄꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯝꯂꯒ ꯃꯆꯥꯕꯨ ꯀꯧꯊꯣꯛꯂꯨꯏ꯫ ꯃꯆꯥꯕꯨ ꯁꯣꯐꯥ ꯑꯗꯨꯗ ꯅꯤꯡꯊꯤꯖꯅ ꯐꯝꯍꯜꯂꯒ ꯆꯟꯗ꯭ꯔꯅ ꯃꯈꯥ ꯇꯥꯔꯛꯏ,
Karino, ichagi kari pendaba, kari ningba thungdaba lay. Ipada hayune. Khaba wa amata haidana mamai adu nontaduna famli. Chandrana. Hayune. Ichagibu kari wat kari ipa laybisdi. Ha, ipagidi nang khaktani. Nangi awat pa amata layhaloi. Aduga ipana haigadabadi akhoidagi thak hanthaba miga kaidolungda punba yareko. Nangi mobile do ipa hayang laybiraklage. Chalo potha jawro. Khaba mapagi wa adu tabada harauraduna magi kada changkre. Mama Ibema Lakshmina Chandrada makha tari. Karino moi babu pekliba angang aduda hariba wa mayamsibo. Hey, tumi layune. Aina hariba wa se angang khaktagi wa nate. Nang sune. Yengune. Maningi tombana chek suba ama laybudo adugi machanupado kariba. Lakshmina Luanglo. Hoine manine. Ha, adudo. Adugi angangduga machanupaga tinaridai. Mado, aina yadi. Moi tinadanaba loinadanaba nangna khara hayo. Karinoda natay chadaba. Mapaduna chek surabasu migi machadi yam phai. School gi exam khudingmakta mana fast tariba. Aduga nangi nachanupasina fail. Aidi moigi mamangda dum maise ikaibanane loirabani. Chandra magi nupi Lakshmi gi wadu tabada ting thokna sarami. Chandrana yare taningdre moina tariba first dine mawa lawde. Ai thaba halapagine yamna wari jani ko yam sahalakanu. Ai ngangta pothage. Numit adugi matungdagi di khaba mobile amaga adum leire. School chatkani lairik pagani amata khangdre. Khabagi mataw aduda luwangadi yamna khetnabanina khatna chainaba tawruba leitana sum tapna lapthokna rei. Hojik khaba amadi John makhoi ani paduna yamna kanna ngausinaba hokre. Topa lam kayagi sel thum paiba nisada laichuraba mamanaba kaya ulakhi. Khaba amadi John makhoi ani yamna naha oina nisada laichuba horakhi. School da oja kaya amana warning tatana tharakhi. Har makhaidi John amadi khaba school yamna lakandabani. Khaba gi mamana ngangwanbadagi ngasidi makhoi ani school karai. Khabana ita hojik se kai subject thokke English to ita. Luangi John tu ada mamang da family tu midi lai hebani na. Khabana ma laude he ma tinadrsu yai kaino leikai oibaduda sum tinarini akhoi babuna dine maga tinabasu ngange. As ita nang sidiba masi haiduna makhoi ani mi yamna ushitabagi mawongda yamna kanna noklami. Khabana makha tarei. Ita masi nongma faraga mayaramta insansiro. Jona haigumladana ita kumhai nungai ni he kana data sigi pereste loiraga break laidana maduda tause hoi ta ngai hak lairaba matungda class adu loibaga bell khinglai. Khaba amadi John makhoi ani luwangi manak tamna changsila ame. Khabana ita luwangna ita Khabana ita hoidi larik hebanina akhoi gase kaya tinaningdra malene he. Luwangna kaidena daita adumaina khangano. Khabana khangida Johna itaw nangbu larik yam patharage handak exam ge. Luwangna as itaw handakti kya patrida. Tanja aduda Khabana Johnda makhoi anina hainakhiba wa adu taunaba ingit tawrami. Johna magi khongaw adugi pocketagi karigumba ama lauthoraktuna Khabada pi. Madu hangdoktuna Khabana nisa khara lauthoklaga khanghaudana luwangi mayada namsili. Luwang yam hinadana itaw tawno tawno haba haiduna mamai adu fet laiduna nanthokna bo hotnajari. Tanja aduda karomdagino khanghaude oja amana khanglaw laure. Ojana he kaino tawrida
ꯈꯥꯕ ꯑꯃꯗꯤ ꯖꯣꯟ ꯑꯣꯖꯥꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯆꯞ ꯂꯦꯞꯇꯨꯅ ꯆꯦꯟꯈꯤꯒꯦ ꯇꯧꯏ꯫ ꯍꯦ, ꯉꯥꯏꯈꯣ, ꯅꯣꯏ ꯑꯅꯤ ꯆꯠꯈꯤꯅꯣ꯫ ꯈꯥꯕ, ꯅꯪꯅ ꯄꯥꯏꯔꯤꯗꯨ ꯀꯔꯤꯅꯣ? ꯑꯣꯖꯥ, ꯀꯔꯤꯁꯨ ꯅꯠꯇꯤꯌꯦ꯫ ꯑꯣꯖꯥꯅ, ꯍꯦ, ꯀꯗꯥꯏꯅꯣ ꯁꯤꯗ ꯄꯤꯔꯛꯑꯣ, ꯌꯦꯡꯒꯦ꯫ ꯑꯣꯖꯥ, ꯀꯔꯤꯁꯨ ꯅꯠꯇꯦꯕ꯫ ꯁꯤꯗ ꯄꯤꯔꯛꯑꯣꯗꯤ ꯄꯤꯔꯛꯑꯣ꯫ ꯑꯁꯨꯝꯅ ꯑꯣꯖꯥ ꯑꯗꯨꯅ ꯈꯥꯕꯒꯤ ꯃꯈꯨꯠꯇꯒꯤ ꯃꯨꯟꯗꯨꯅ ꯌꯦꯡꯕꯗꯗꯤ ꯅꯤꯁꯥ ꯑꯣꯏꯔꯝꯃꯤ꯫ ꯑꯣꯖꯥ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, ꯈꯥꯕ, ꯅꯪꯁꯦ ꯍꯥꯟꯅꯗꯒꯤ ꯋꯥꯔꯅꯤꯡ ꯊꯥꯗꯨꯅ ꯊꯝꯂꯕ ꯑꯉꯥꯡ ꯑꯃꯅꯤ꯫ ꯉꯁꯤꯗꯤ ꯅꯪꯒꯤ ꯄꯦꯔꯦꯟꯁ ꯀꯧꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ꯫ ꯑꯁꯨꯛ ꯃꯊꯣꯡ ꯍꯨꯛꯇꯕ ꯊꯕꯛ ꯇꯧꯕ ꯑꯐꯕ ꯅꯃꯥꯟꯅꯕꯁꯤꯕꯨ ꯃꯥꯡꯍꯟꯒꯦ ꯈꯟꯕ꯫ ꯂꯥꯎ, ꯑꯣꯐꯤꯁꯇ ꯆꯠꯁꯤ ꯂꯥꯎ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯈꯥꯕꯒꯤ ꯃꯄꯥ ꯆꯟꯗ꯭ꯔꯕꯨ ꯁ꯭ꯀꯨꯜꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯅ ꯀꯧꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯔꯦ꯫ ꯆꯟꯗ꯭ꯔ ꯃꯌꯨꯝꯗ ꯑꯁꯥꯎꯕꯅ ꯃꯥꯡ ꯊꯥꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯍꯜꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯗꯨꯅ ꯉꯥꯡꯏ꯫ ꯃꯥꯅ ꯉꯥꯡꯂꯤꯕꯗꯤ ꯃꯆꯥꯕꯨ ꯅꯠꯇꯦ, ꯆꯟꯗ꯭ꯔꯅ, ꯑꯩꯅ ꯅꯉꯣꯟꯗ ꯃꯗꯨꯒꯤ ꯂꯨꯋꯥꯡ ꯍꯥꯏꯕ ꯑꯉꯥꯡꯗꯨ ꯇꯤꯟꯅꯒꯅꯨꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯂꯛꯁꯃꯤꯅ, ꯑꯝꯇ ꯇꯞꯊꯕꯤꯈꯣꯕ, ꯀꯩꯗꯧꯔꯒꯦ? ꯀꯔꯤꯒꯤ ꯇꯞꯊꯕꯅꯣ ꯍꯥ? ꯀꯔꯤꯒꯤ ꯇꯞꯊꯕꯅꯣꯕ? ꯂꯥꯏꯔ ꯆꯨꯗꯠꯅꯕ ꯃꯣꯏꯅ ꯃꯊꯣꯡ ꯆꯥꯕ ꯀꯔꯤ ꯇꯧꯔꯛꯇꯣꯔꯤꯒꯦ? ꯃꯣꯏꯒ ꯂꯣꯏꯅꯔꯨꯕꯗꯒꯤ ꯑꯩꯁꯨ ꯉꯁꯤꯗꯤ ꯆꯣꯞꯄꯦꯗꯅ꯫ ꯅꯤꯁꯥꯗꯣ ꯃꯗꯨꯒꯤ ꯑꯉꯥꯡꯗꯨꯅ ꯆꯥꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯃꯥꯅ ꯏꯆꯥꯗ ꯕꯗꯅꯥꯝ ꯁꯤꯕꯅꯤ꯫ ꯈꯥꯕ, ꯉꯁꯤꯗꯒꯤ ꯅꯪ ꯃꯥꯒ ꯑꯃꯨꯛ ꯍꯟꯅ ꯂꯣꯏꯅꯕ ꯌꯥꯔꯣꯏ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯈꯥꯕ ꯑꯃꯗꯤ ꯖꯣꯟ ꯂꯨꯋꯥꯡꯒ ꯄꯨꯟꯈꯤꯗ꯭ꯔꯦ꯫ ꯈꯥꯕꯒ ꯖꯣꯟꯒ ꯄꯨꯟꯗꯕꯗꯒꯤ ꯂꯨꯋꯥꯡ ꯂꯥꯏꯔꯤꯛꯇ ꯃꯥꯏ ꯐꯖꯅ ꯑꯣꯟꯁꯤꯟꯗꯨꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯂꯨꯋꯥꯡ 10 ꯑꯃꯗꯤ 12ꯇ ꯄꯣꯖꯤꯁꯟ ꯃꯊꯪ ꯆꯠꯂꯛꯈꯤ꯫ ꯖꯣꯟ ꯑꯃꯗꯤ ꯈꯥꯕꯗꯤ 10ꯒꯤ ꯑꯦꯛꯖꯥꯝ ꯂꯥꯟꯕ ꯉꯝꯗꯅ ꯅꯤꯁꯥ ꯄꯨꯁꯥ ꯂꯥꯏꯆꯨꯗꯨꯅ ꯂꯩꯍꯧꯏ꯫ ꯂꯨꯋꯥꯡ ꯍꯣꯠꯅꯕ ꯂꯦꯞꯇꯕꯅ ꯃꯃꯥ ꯃꯄꯥꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯃꯄꯥꯟ ꯂꯝ ꯀꯌꯥꯗ ꯐꯥꯎꯕ ꯊꯥꯗꯨꯅ ꯀꯣꯆꯤꯡ ꯀꯌꯥ ꯌꯥꯎꯔꯦ꯫ ꯑꯆꯧꯕ ꯀꯝꯄꯤꯇꯤꯇꯤꯚ ꯑꯦꯛꯖꯥꯝ ꯀꯌꯥ ꯊꯥꯗꯨꯅ ꯃꯥꯏ ꯄꯥꯛꯂꯕ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯖꯩ꯫ ꯍꯣꯠꯄꯨ ꯍꯣꯠꯅꯔꯕꯗꯤ ꯃꯤꯑꯣꯏꯕꯅ ꯐꯪꯗꯕ ꯉꯝꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯂꯨꯋꯥꯡ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯑꯃꯗ ꯑꯈꯥꯛꯄ ꯂꯩꯇꯅ ꯍꯣꯠꯅꯖꯔꯛꯄꯒꯤ ꯃꯍꯩꯅ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯨꯋꯥꯡ IAS ꯐꯪꯂꯗꯨꯅ ꯃꯥꯏ ꯄꯥꯛꯂꯕ ꯃꯤ ꯑꯃ ꯑꯣꯏꯔꯛꯈꯤ꯫ ꯃꯈꯣꯏꯒꯤ ꯈꯨꯟꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯌꯥꯝꯅ ꯍꯔꯥꯎꯗꯨꯅ ꯂꯨꯋꯥꯡꯕꯨ ꯑꯣꯛꯅꯕꯒꯤ ꯊꯧꯔꯝ ꯑꯃꯈꯛ ꯄꯥꯡꯊꯣꯛꯂꯤ꯫ ꯂꯨꯋꯥꯡ ꯑꯍꯥꯟꯕꯗ ꯃꯥꯒꯤ ꯑꯄꯣꯛꯄꯤ ꯑꯅꯤꯕꯨ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯈꯨꯔꯨꯝꯖꯩ꯫ ꯂꯨꯋꯥꯡꯅ, ꯏꯃꯥ, ꯕꯕꯥ, ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯋꯥꯔꯔꯣꯏ꯫ ꯉꯁꯤꯗꯒꯤ ꯏꯃꯥ ꯕꯕꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯃꯗꯣꯏꯅꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯤ ꯌꯥꯝꯅ ꯈꯠꯅꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯂꯥꯎꯅꯔꯤ, ꯐꯨꯔꯣ, ꯍꯥꯠꯂꯣ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯈꯥꯕ ꯑꯃꯗꯤ ꯖꯣꯟ ꯃꯈꯣꯏ ꯑꯅꯤꯅ ꯅꯤꯁꯥ ꯆꯥꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯑꯉꯥꯡꯒꯤ ꯁꯅꯥ ꯊꯠꯂꯨꯕꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯄꯥꯎ ꯑꯁꯤ ꯈꯥꯕꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥ ꯆꯟꯗ꯭ꯔꯁꯨ ꯇꯥꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯆꯟꯗ꯭ꯔꯅ ꯇꯤꯜꯂꯤꯕ ꯃꯌꯥꯝ ꯑꯗꯨꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯆꯟꯗ꯭ꯔꯅ, ꯃꯌꯥꯝ, ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ, ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯑꯁꯦ ꯊꯣꯛꯇꯅꯕ ꯇꯧꯖꯔꯒꯦ꯫ ꯆꯟꯗ꯭ꯔꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯃꯌꯥꯝꯅ ꯇꯥꯕꯤꯗꯦ꯫ ꯃꯌꯥꯝꯅ ꯆꯟꯗ꯭ꯔꯗ ꯉꯥꯡꯂꯛꯏ꯫ ꯃꯌꯥꯝꯅ, ꯍꯦ, ꯂꯩꯀꯥꯏꯁꯤꯗ ꯅꯣꯏꯅ ꯁꯦꯜ ꯊꯨꯝ ꯌꯥꯝꯅ ꯄꯥꯏꯔꯦꯅ ꯃꯨꯛꯇꯅ ꯂꯩꯕꯗꯣ ꯀꯩ ꯁꯥꯔꯦ ꯍꯧꯖꯤꯛꯇꯤ? ꯅꯆꯥꯅꯁꯨ ꯋꯥꯔꯛꯀꯅꯤ ꯈꯪꯗꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯐꯔꯦꯗꯅ꯫ ꯃꯌꯥꯝꯅ ꯉꯥꯡꯅꯔꯛꯄ ꯃꯌꯥꯝ ꯑꯗꯨ ꯇꯥꯕꯗ ꯆꯟꯗ꯭ꯔꯅ ꯈꯥꯡꯕ ꯉꯝꯃꯛꯇꯗꯨꯅ ꯃꯆꯥꯕꯨ ꯈꯨꯄꯥꯛꯅ ꯃꯃꯥꯏꯗ ꯍꯟꯖꯤꯟ ꯊꯥꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯨꯋꯥꯡ ꯑꯃꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯤ ꯑꯌꯥꯝꯕ ꯆꯦꯟꯁꯤꯟꯅꯔꯛꯏ꯫ ꯂꯨꯋꯥꯡꯅ ꯈꯥꯕ ꯑꯃꯗꯤ ꯖꯣꯟ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯎꯕꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯨꯋꯥꯡꯅ ꯃꯈꯥ ꯇꯥꯔꯛꯏ, ꯃꯌꯥꯝ, ꯃꯈꯣꯏ ꯑꯅꯤꯁꯦ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯉꯥꯛꯇꯅꯤ꯫ ꯃꯇꯨꯡ ꯇꯥꯎꯔꯛꯄ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯦ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯜꯂꯔꯣꯏ꯫ ꯃꯌꯥꯝ, ꯉꯁꯤꯇꯪꯗꯤ ꯉꯥꯛꯄꯤꯌꯨ, ꯑꯩ ꯈꯨꯠ ꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯂꯨꯋꯥꯡꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯇꯤꯜꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯩꯅꯩ꯫ ꯆꯟꯗ꯭ꯔ ꯀꯞꯂꯗꯨꯅ ꯂꯨꯋꯥꯡꯕꯨ ꯅꯨꯡꯁꯤꯅ ꯀꯧꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯂꯨꯋꯥꯡ, ꯉꯁꯤ ꯏꯆꯥꯒꯤ ꯃꯐꯝꯗ ꯏꯄꯥ ꯃꯥꯏꯊꯤꯔꯦ꯫ ꯁꯦꯜ ꯊꯨꯝ ꯄꯥꯏꯔꯦ ꯍꯥꯏꯗꯨꯅ ꯃꯨꯛꯆꯔꯨꯕ ꯂꯥꯏꯔꯕ ꯀꯌꯥꯕꯨ ꯍꯟꯊꯗꯨꯅ ꯈꯜꯂꯨꯕꯒꯤ ꯃꯍꯩꯅꯤ ꯏꯄꯥꯅ ꯉꯁꯤ ꯐꯪꯂꯤꯕ꯫ ꯌꯦꯡꯉꯣ,
ꯁꯦꯜ ꯄꯥꯏꯕ ꯑꯩꯒꯤ ꯏꯆꯥꯗꯤ ꯉꯁꯤ ꯑꯣꯛꯇꯕ ꯊꯕꯛ ꯇꯧꯔꯝꯕꯒꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯐꯥꯗꯨꯅ ꯋꯥꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯍꯣꯠꯅꯕ ꯀꯟꯕ ꯃꯊꯧꯗ ꯄꯨꯛꯅꯤꯡ ꯆꯪꯕ ꯏꯆꯥ ꯂꯨꯋꯥꯡꯗꯤ ꯉꯁꯤ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯉꯛꯁꯝꯗ ꯂꯩ ꯄꯔꯤ ꯐꯨꯛꯇꯨꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯂꯤ꯫ ꯂꯨꯋꯥꯡꯅ ꯄꯥꯕꯨꯡ, ꯈꯥꯕ ꯑꯃꯗꯤ ꯖꯣꯟ ꯃꯈꯣꯏ ꯑꯅꯤꯁꯦ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏꯒ ꯑꯩꯒ ꯀꯩꯗꯧꯅꯨꯡꯗ ꯂꯥꯞꯅꯕꯗ ꯌꯥꯔꯣꯏꯌꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯈꯥꯕ ꯑꯃꯗꯤ ꯖꯣꯟꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯑꯩꯈꯣꯏ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯆꯪ ꯊꯣꯛꯄ ꯃꯍꯩ ꯐꯕ ꯏꯇꯥꯎꯕꯨ ꯑꯩꯈꯣꯏꯅ ꯃꯥꯡꯍꯟꯅꯕ ꯁꯤꯜꯂꯨꯔꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯗ ꯆꯦꯜꯂꯤꯕ ꯐꯠꯇꯕ ꯑꯣꯛꯇꯕ ꯀꯌꯥꯁꯦ ꯃꯔꯨꯞꯀꯤ ꯅꯨꯡꯁꯤꯕꯅ ꯃꯍꯨꯠ ꯁꯤꯟꯕ ꯉꯝꯈ꯭ꯔꯦ꯫ ꯂꯨꯋꯥꯡꯅ ꯏꯇꯥꯎ, ꯉꯁꯤ ꯑꯩꯕꯨ ꯈꯨꯟ ꯂꯩꯀꯥꯏ ꯑꯁꯤꯅ ꯉꯁꯤ ꯑꯩꯕꯨ ꯑꯐꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯑꯣꯛꯄꯤꯕꯒꯤ ꯊꯧꯔꯝ ꯑꯁꯦ ꯑꯩꯕꯨ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯅꯠꯇꯤꯌꯦ꯫ ꯑꯩꯒꯤ ꯀꯨꯏꯅ ꯃꯥꯡꯂꯨꯔꯕ ꯃꯔꯨꯞ ꯑꯅꯤꯒ ꯊꯦꯡꯅꯍꯟꯕꯒꯤ ꯄꯥꯡꯊꯣꯛꯄ ꯑꯣꯏꯒꯅꯤ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯈꯥꯕ, ꯖꯣꯟ ꯑꯃꯗꯤ ꯂꯨꯋꯥꯡ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯆꯦꯠꯅ ꯀꯣꯟꯅꯩ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤꯗꯤ ꯈꯥꯕ ꯑꯃꯗꯤ ꯖꯣꯟꯁꯨ ꯅꯤꯁꯥꯒꯤ ꯂꯝꯕꯤꯗ ꯈꯣꯡ ꯂꯥꯞꯅ ꯊꯥꯡꯗꯣꯔꯛꯇꯨꯅ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯈꯤ꯫ ꯑꯏꯕ ꯅꯤꯇꯤꯁ ꯅꯝꯍꯥꯛꯄꯝꯒꯤ ꯃꯔꯨꯞꯀꯤ ꯅꯨꯡꯁꯤꯕ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯃꯌꯥꯝꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯂꯣꯏꯅꯅ ꯃꯣꯆꯥ ꯕꯨꯛꯁ ꯑꯣꯐ ꯀꯂꯦꯛꯁꯟ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨꯁꯨ ꯃꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯃꯊꯪ ꯇꯥꯔꯛꯄꯗ ꯋꯥꯔꯤ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫